Lamdam asigi district singda pangthoknabagum Thoubal District ki Khangabok leiba MMRC Unity Park tasu ngasi All Thoubal District United Clubs Organization ATDUCO amadi Khunai Kanba Meira Paibi Apunba KHUKAMPAL anina khutsamnaraga sinduna kunmapan suba Manipur Integrity Day English ngani kuntaruki thouram pangthokkhre. Thouram aduda amuko gi advisor N Syam Sundar na athoiba mithunglen ATDUCO gi president Rajan Laisang themna thouram mapu amukogi secretary organization Laisram Krishna Chandra, KHUKAMPAL gi president Waikhom Maipak, KM Blooming Higher Secondary School gi founder KH Menjer Mangang, Maryland Tangkul Village ki chief Mayar Chung, Ringpam Tangkul Village ki chief Rinfami amadi Committee on Peaceful Coexistence Manipur CPCM gi convener Sajad Buyamayum na akhanaba mithunglen singoina sarukia ki. Iraipak iramdam Manipur gi apunba gi saktam amasung lamgi ngamkai kariguma hiram amatada yasenaba tauroi punna khundaminariba kanglo furup yelhaumi ichilinau mayamgi apunba gi pangal sagat minaduna manung amasung mapangi safu khudingmak thengnagani haina khongfam chetna lepminaba haiba warep laukiba thauramatuda thauramapugi warol piraduna ATDUCO gi president Laisangthem Rajen hai Lamdam asigi tunglamchat yamna sanna uba ngamba amukogi layoikraba ahalaman singna ngasi makthokliba yongna mapu talakpagi mawong asi ubadagi aikhoigi apunbagi saktam sagat kadabani haina apunbagi miyamgi rally ama chatkiba adugi chahi kunmapanrak suba ningsing thauramni lairik khakta tamlaga awang bathaki competitive exam sing mai pakpa aduna yaroi laisu haiba ma sumathautai maramasena aikhoigi ahalaman singna thamlamba lairikta yaudaba laisu adu khangba mathautai Aikoina August 18 amadi 13 asi karigidamakta pangthoklibano haiba adu ngasigi amadi tungi mirol oirakadoriba naharol khudingmak tangai fadana khangba mathautai aikoigi iramdam asi mikha pondaba maromdom lepsaba ningkha tamba leibakama oirammi adubu ingkumja English ngama panifu teret ki August 13 da numita de hainariba British tagi amuk hanna maning makha tamki adubu maning makha tamlamlaba leibakamana minai naithang oiraga statehood fangbada thabal chonglaga penthokpa ngamlebani statehood adu sumiyoi kaya thawai katkhraga amadi kaya amana soinai khraba matungda pirakpani maning makha tamlamba leibakama oiramba iramdam asi ngasidi mapu taktana machet yenabagi thakta leirakle maramasina lamdam asigi tungi yumbiral oirakadoriba naharol singna tangai fadana dharma haiba asi karisu natte hau maitei pangal haiba ama leite mapu ama lei haiba khallaga iraibak iramdamgi damakta achumba tauramba adubuni iramdam asigi apunbagi saktam amadi ngamkai ngaknabagi damakta aikoi khudingmak amata oina lepminaba mathautai haiki